हेलो फ्रेंड्स मैम की दमकते हल्लक अनौबा वीडियो अमuk पुरꯛꯂꯛꯆꯔꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯐꯣꯟꯗ ꯌꯥꯎꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯒꯨꯒꯜ ꯗ꯭ꯔꯥꯏꯚꯁꯤ ꯃꯌꯥꯝ ꯁꯤ ꯑꯌꯥꯝꯕ ꯅꯣꯏꯅ ꯌꯨꯁ ꯇꯧꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯇꯧꯗꯕꯁꯨ ꯌꯥꯎꯔꯝꯒꯅꯦꯕ ꯑꯗꯨ ꯁꯤꯒꯤ ꯌꯥꯝꯅ ꯀꯥꯟꯅꯒꯗꯕ ꯀꯩꯒꯨꯝꯕ ꯈꯔ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯩ ꯑꯩꯈꯣꯏꯅ ꯀꯛꯊꯠꯈꯤꯕ ꯐꯣꯇꯣꯁ ꯚꯤꯗꯤꯑꯣꯁ ꯄꯨꯝꯅꯃꯛꯇꯣ ꯃꯐꯝ ꯑꯃꯗ ꯑꯗꯨꯝ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯒꯦꯂꯔꯤꯗ ꯑꯩꯈꯣꯏꯅ ꯀꯛꯈꯤꯕꯗ ꯌꯥꯎꯕꯗꯣ ꯑꯗꯨꯃꯅ ꯁꯤꯒꯤꯁꯨ ꯌꯥꯎꯔꯤꯕ ꯑꯗꯨ ꯃꯌꯥꯝꯅ ꯈꯪꯗꯕ ꯇꯥꯔꯒꯗꯤ ꯑꯗꯨ ꯃꯌꯥꯝꯗ ꯈꯪꯍꯟꯖꯒꯦ ꯈꯪꯕꯁꯤꯡꯅ ꯈꯪꯗꯕꯁꯤꯡꯗ ꯁꯦꯌꯔ ꯇꯧꯕꯤꯌꯣꯕ ꯃꯌꯥꯝ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤꯗ ꯀꯩꯒꯨꯝꯕ ꯈꯔ ꯑꯃꯁꯨ ꯈꯪꯃꯤꯟꯅꯁꯦ ꯑꯗꯨꯒꯤꯗꯃꯛꯇ ꯁꯤꯅ ꯑꯄꯨꯟꯕ ꯑꯍꯥꯟꯕꯃꯛꯇ ꯆꯦꯅꯦꯜꯁꯤꯕꯨ ꯁꯕꯁꯀ꯭राꯏꯕ ꯇꯧꯕꯤꯌꯨ ꯕꯦꯜ ꯑꯥꯏꯀꯟ ꯑꯣꯜꯗ ꯊꯝꯕꯤꯌꯨ ꯂꯥꯏꯛ ꯁꯦꯌꯔ ꯀꯃꯦꯟ ꯇꯧꯕꯤꯌꯨ ꯀꯥꯎꯕꯤꯒꯅꯨ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯍꯧꯔꯁꯤ ꯃꯌꯥꯝ ꯇꯦꯟꯇꯛꯅ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯒꯦ ꯑꯗꯨꯒꯤꯗꯃꯛꯇ ꯁꯤꯅ ꯄꯨꯝꯅꯃꯛ ꯑꯍꯥꯟꯕꯃꯛꯇ ꯏꯁꯥ ꯒꯨꯒꯜ ꯗ꯭ꯔꯥꯏꯚꯁꯨ ꯑꯣꯄꯟ ꯇꯧꯕꯤꯔꯣ ꯃꯌꯥꯝ ꯑꯣꯄꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯥꯏ ꯏꯟꯇꯔꯐꯦꯁꯁꯤ ꯁꯨꯃꯥꯏꯅ ꯎꯕ ꯐꯪꯒꯅꯤ ꯃꯌꯥꯝ ꯑꯗꯨ ꯁꯤꯗ ꯅꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯗꯨꯝ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯌꯥꯒꯅꯤ ꯁꯨꯃꯥꯏꯅ ꯎꯒꯅꯦꯕ ꯃꯌꯥꯝ ꯑꯗꯨ ꯁꯤꯗ ꯐꯥꯏꯜꯒꯨꯝꯅ ꯊꯝꯕ ꯇꯥꯔꯦ ꯁꯤꯗ ꯅꯣꯏꯅ ꯑꯄꯥꯝꯕ ꯑꯗꯨꯝ ꯃꯑꯣꯡꯁꯦ ꯅꯣꯏꯅ ꯎꯕ ꯐꯪꯒꯅꯤ ꯑꯗꯨ ꯁꯤꯗ ꯀꯩꯒꯨꯝꯕ ꯑꯩꯅ ꯈꯪꯍꯟꯖꯅꯤꯡꯁꯦ ꯑꯍꯥꯟꯕ ꯁꯤꯒꯤ ꯄ꯭ꯂꯁꯀꯤ ꯑꯥꯏꯀꯣꯟꯁꯦ ꯀ꯭ꯂꯤꯛ ꯇꯧꯕꯤꯔꯣꯕ ꯑꯗꯨ ꯁꯤꯗ ꯌꯦꯡꯉꯣ ꯁꯤꯗ ꯀꯩꯒꯨꯝꯕ ꯒꯨꯒꯜꯒꯤ ꯈꯔ ꯊꯣꯛꯏꯀꯣ ꯑꯗꯨ ꯁꯤꯗ ꯁ꯭ꯀꯦꯟ ꯑꯅꯤ ꯌꯥꯎꯁꯤ ꯃꯌꯥꯝ ꯑꯗꯨ ꯁꯤꯗ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯅ ꯄꯔꯁꯅꯦꯜ ꯐꯣꯇꯣꯁ ꯚꯤꯗꯤꯑꯣꯁ ꯑꯞꯂꯣꯗ ꯇꯧꯅꯤꯡꯕ ꯇꯥꯔꯒꯗꯤ ꯀꯃꯦꯟ ꯇꯧꯒꯅꯤ ꯍꯥꯏꯕꯗꯨ ꯈꯪꯅꯔꯝꯒꯅꯤ ꯈꯪꯕꯁꯤꯡꯅ ꯑꯌꯥꯝꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨ ꯈꯪꯗꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯑꯣꯏꯅ ꯁꯦꯌꯔ ꯇꯧꯖꯕꯅꯦꯕ ꯁꯤꯗ ꯁ꯭ꯀꯦꯟ ꯍꯥꯏꯁꯤ ꯃꯌꯥꯝ ꯁꯤꯗ ꯀꯩꯒꯨꯝꯕ ꯑꯣꯞꯁꯟ ꯑꯃ ꯑꯩ ꯃꯌꯥꯝꯗ ꯇꯥꯛꯆꯒꯦꯕ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯐꯣꯇꯣꯁ ꯑꯃ ꯅꯠꯇ꯭ꯔ PDF ꯀꯨꯝꯕ ꯁꯦꯝꯅꯤꯡꯕ ꯇꯥꯔꯒꯗꯤ ꯁꯤ ꯒꯨꯒꯜ ꯗ꯭ꯔꯥꯏꯚꯁꯤꯗꯒꯤ ꯌꯥꯝ ꯂꯥꯏꯅ ꯑꯩꯈꯣꯏꯅ PDF ꯁꯦꯝꯃꯒ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯁ꯭ꯇꯨꯗꯦꯟꯁꯤꯡꯒꯤꯁꯨ ꯌꯥꯝꯅ ꯀꯥꯟꯅꯒꯅꯤ ꯁꯤ ꯑꯗꯨ ꯁꯤꯗ ꯀꯩꯒꯨꯝꯕ ꯑꯃ ꯑꯩ ꯁ꯭ꯀꯦꯟꯁꯦ ꯀ꯭ꯂꯤꯛ ꯇꯧꯒꯦꯕ ꯑꯗꯨ ꯀꯩ ꯊꯣꯛꯂꯛꯀꯦ ꯑꯗꯨ ꯃꯌꯥꯝ ꯌꯦꯡꯉꯣ ꯁꯤꯗ ꯁ꯭ꯀꯦꯟꯁꯦ ꯀ꯭ꯂꯤꯛ ꯇꯧꯒꯦ ꯁꯤ ꯀꯦꯃꯦꯔꯥ ꯑꯣꯄꯟ ꯑꯣꯏꯔꯛꯑꯅꯤ ꯃꯌꯥꯝ ꯀꯣ ꯑꯗꯨ ꯁꯤꯗ ꯑꯣꯇꯣ ꯀꯦꯞꯆꯔ ꯃꯁꯥꯅ ꯑꯩꯈꯣꯏꯒꯤ ꯐꯣꯇꯣꯗꯣ ꯀꯦꯞꯆꯔ ꯇꯧꯈꯤꯅꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯃꯦꯅꯨꯋꯦꯜꯁꯦ ꯊꯝꯕꯁꯨ ꯌꯥꯏ ꯑꯗꯨ ꯑꯣꯇꯣꯁꯦ ꯊꯝꯃꯒꯦ ꯑꯗꯣ ꯑꯩ ꯁꯤ ꯄ꯭ꯂꯁꯁꯤ ꯊꯥꯜꯂꯒꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨ ꯁꯤꯗ ꯌꯦꯡꯉꯨꯕꯁꯤ ꯍꯧꯖꯤꯛ ꯃꯁꯥꯅ ꯑꯣꯇꯣ ꯀꯦꯞꯆꯔ ꯇꯧꯈ꯭ꯔꯅꯦꯕ ꯃꯌꯥꯝ ꯌꯦꯡꯉꯨ ꯁꯤ ꯑꯣꯇꯣ ꯀꯦꯞꯆꯔ ꯇꯧꯈ꯭ꯔꯦꯀꯣ ꯃꯌꯥꯝ ꯑꯗꯨ ꯁꯤꯗ ꯏꯟꯍꯦꯟꯁ ꯇꯧꯅꯤꯡꯕ ꯑꯩꯈꯣꯏꯅ ꯐꯤꯜꯇꯔ ꯂꯪ ꯍꯥꯞꯅꯤꯡꯕ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨ ꯅꯦꯛꯁ ꯆꯠꯄꯤꯔꯣꯕ ꯃꯌꯥꯝꯅ ꯅꯦꯛꯁ ꯆꯠꯂ ꯃꯇꯨꯡꯗ ꯁꯤꯗꯤ ꯑꯩꯈꯣꯏꯅ PDF ꯀꯨꯝꯅ ꯁꯦꯞ ꯇꯧꯅꯤꯡꯕ ꯇꯥꯔꯒꯗꯤ ꯁꯤꯗ ꯑꯗꯨꯝ ꯑꯞꯂꯣꯗꯁꯦ ꯇꯧꯕꯤꯔꯣ ꯑꯗꯨ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯅ ꯏꯃꯦꯖꯇ ꯁꯦꯞ ꯇꯧꯅꯤꯡꯕ ꯇꯥꯔꯒꯅ ꯁꯤꯗ ꯀ꯭ꯂꯤꯛ ꯇꯧꯕꯤꯔꯣꯕ ꯑꯗꯨ ꯁꯤ ꯑꯞꯂꯣꯗ ꯇꯧꯕꯤꯌꯣꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯒꯨꯒꯜ ꯗ꯭ꯔꯥꯏꯚꯇ ꯑꯗꯨꯝ ꯁꯦꯞ ꯑꯣꯏꯈ꯭ꯔꯅꯦꯕ ꯁꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯥꯟꯅꯒꯅꯤ ꯑꯗꯨ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯐꯣꯇꯣꯁ ꯚꯤꯗꯤꯑꯣꯁ ꯑꯞꯂꯣꯗ ꯇꯧꯅꯤꯡꯕ ꯇꯥꯔꯒꯅ ꯁꯤꯗꯒꯤ ꯗꯥꯏꯔꯦꯛ ꯑꯞꯂꯣꯗꯁꯦ ꯀ꯭ꯂꯤꯛ ꯇꯧꯕꯤꯔꯣ ꯑꯗꯨ ꯁꯤ ꯅꯣꯏꯒꯤ ꯁꯤꯗꯒꯤ ꯑꯗꯨꯝ ꯅꯣꯏꯅ ꯑꯞꯂꯣꯗ ꯇꯧꯅꯤꯡꯕ ꯄꯣꯠꯁꯛꯇꯨ ꯁꯨꯃꯥꯏꯅ ꯁꯦꯞ ꯇꯧꯕꯤꯔꯣ ꯑꯦꯗ ꯇꯧꯕꯤꯔꯣ ꯑꯗꯨ ꯁꯤꯗ ꯑꯞꯂꯣꯗꯁꯦ ꯀ꯭ꯂꯤꯛ ꯇꯧꯕꯤꯔꯣ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯞꯂꯣꯗ ꯇꯧꯕꯤꯌꯣꯕ ꯑꯗꯨ ꯁꯤꯗ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯅ ꯗꯤꯂꯦꯠ ꯇꯧꯈ꯭ꯔꯦꯕꯀꯣ ꯐꯣꯇꯣꯁ ꯅꯠꯇ꯭ꯔꯒ ꯚꯤꯗꯤꯑꯣꯁ ꯑꯗꯨ ꯗꯤꯂꯦꯠ ꯇꯧꯈꯤꯕꯗꯨ ꯃꯌꯥꯝꯅ ꯀꯥꯏꯗ ꯌꯦꯡꯒꯅꯤ ꯑꯗꯨꯒꯤꯗꯃꯛꯇ ꯊ꯭ꯔꯤ ꯗꯣꯠꯁꯦ ꯀ꯭ꯂꯤꯛ ꯇꯧꯕꯤꯌꯣꯕ ꯅꯈꯣꯏꯅ ꯗꯤꯂꯦꯠ ꯇꯧꯈ꯭ꯔ ꯃꯇꯨꯡꯗ 30 ꯗꯦꯖ ꯐꯥꯎꯇꯤ ꯁꯤꯒꯤ ꯄꯤꯟ ꯑꯅ ꯎꯔꯤꯁꯤ ꯃꯌꯥꯝꯅ ꯁꯤꯗ ꯌꯥꯎꯔ ꯂꯩꯒꯅꯦꯕ ꯃꯌꯥꯝ ꯑꯗꯨ ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯅꯈꯣꯏꯅ ꯍꯜꯂꯒ ꯑꯩꯈꯣꯏꯅ ꯔꯤꯀꯚꯔꯤ ꯇꯧꯅꯤꯡꯕ ꯇꯥꯔꯒꯗꯤ ꯁꯤꯗ ꯇꯧꯕꯤꯌꯣꯕ ꯃꯌꯥꯝ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩ ꯁꯤꯒꯤꯁꯦ ꯀ꯭ꯂꯤꯛ ꯇꯧꯔꯒꯦ ꯔꯤꯀꯚꯔꯤ ꯇꯧꯅꯉꯥꯏꯗꯃꯛꯇ ꯊ꯭ꯔꯤ ꯗꯣꯠꯁꯦ ꯀ꯭ꯂꯤꯛ ꯇꯧꯔꯒꯦ ꯑꯗꯨ ꯁꯤꯗ ꯌꯦꯡꯉꯣ ꯔꯤꯁꯇꯣꯔ ꯑꯅ ꯌꯥꯎꯁꯤ ꯃꯌꯥꯝꯅ ꯁꯦ ꯀ꯭ꯂꯤꯛ ꯇꯧꯕꯤꯌꯣꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯀꯛꯊꯠꯈꯤꯕꯗꯨ ꯁꯤꯗ ꯍꯜꯂꯒ ꯂꯥꯛꯑꯅꯦꯕ ꯁꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯥꯟꯅꯒꯗ꯭ꯔꯥ ꯈꯜꯂꯤ ꯈꯪꯗꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯃꯔꯨꯑꯣꯏꯅ ꯅꯈꯣꯏꯅ ꯁꯤꯗ ꯀꯩꯒꯨꯝꯕ ꯀꯛꯈꯤꯕ ꯇꯥꯔꯒꯗꯤ 30 ꯗꯦꯖ ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯅꯣꯏꯅ ꯍꯜꯂꯒ ꯁꯤꯗ ꯆꯪꯉ ꯃꯇꯨꯡꯗ sida pinje sango adu sida noina u fangani na koina delete tawkiba photos videos punnamaktu adu sidagi noina hallaga dum Google Drive sida lauchan be yagane ba simyam gidamakti amna kana gadra khalli yarum ko myam sukhan bi share tawbiyo matung sai myam gidamakti sum bakana gadaba information so knowledge am suk trick and tips ki video upload tawzar ki myam sini yang masigi video sini khangan jaring ba kharasi खरा तो इसमें हम गिदमकते इन्फॉर्मेटिव ओइब तारगदि वीडियो सु लाइक शेयर कमेंट तौबिबा कौबिगनो अदुदि हम मसिगी वीडियो सि तेंतकना सोइदलो सिनजरगे मतुंग मक्की वीडियो ngai minasi goodbye